ngasi numidang wairang phongkhiba tongan tongan phongsingligi maruoiba I pausing khonggacharaga Manipur top channel gi share tawjarake ahanba maruoiba pawamana vaccine kaplubadagi laikhidabani haiba angalwadi worker gi misi yengsinanaba CM na khangankhre compensation pigadawri COVID-19 gi vaccine kaplubadagi laikhidabani haiba Kumbi Municipal Council gi ward number 9 gi manung sana leiba Kumbi Tera khongdagi wahengbom ningol naurem ongbi Sundari Sainifugunipan gi misi asi official gi mekeda asoiba laikhibara haiba yengsinanaba CM na phongdokhibaga loinana Angalwadi worker oiriba Sundari misi asigi compensation pigani haina imung manungda CM na thajaba pikhre ngasi CM secretary misi asiga mari lenana imung manung amadi local MLA yauna mari lena basinga punna CM beren unakhiba amada wafam singasi CM na imung manung na phongdokhibane panba yabadi laikhidrabi Sundari February 17 thoina Bishnupur district gi manung sanba Kumbi Public Health Center da vaccine kapkhibane kaplaba matung nongma leiraga 17 go humdoida allergy amadi lehau torokhibane anabagi phibam lusilakpadagi moirang CIC da makhatana layenabagi damak admit tawki matung amu yumjagesa numita Kumbi PIC da layenaba pukatki anabagi phibam lusilakpadagi ngarang Impal layeng pukhalakpada moirangi CIC da minute kun-kuntra oxygen thajilamlaga laikhidabani haiba pawsini atopa pawamana mu MUC gi mahiroi khutpu kharana laibak masa tadaba mawong academic council gi mifam nampu da thugaiki desam Manipur University of Culture gi wathok nomo gi phibam lusilakpagi mawong ama lakpagum tawri hauzi MUC gi mahiroi singna MA course ki class hawan biu haina khongjang changchilibasi wafam amani haina Democratic Student Alliance of Manipur desamna hairi ngasi desamna press da thokpa sirol asina hairibadi mapan thongda mahitamba hawan biu haijarabasu nungda phunduna leiriba amasung wathok asigi horakpam oiriba mafamdi UGC na sakhanglaba masagi first degree amasung paijaraba adugi sumathakta Manipur Sarkar natragana Bharat Sarkar na sakhangaduna apun senfam punamak puthoktuna linkhatpa institution sing khudam oina hairabada Sri Bal Mukunda Dev Music College Sri Govinda Ji Naityaria Dance College amasum JN Dance Academy gi diploma gi certificate pairaba mahiroi singna MUC gi MA course da direct mingchan ba yauri haina kanget pa asini hairi serol asina yenaba asi haujuk lairiba BC laktringai digi hauna yenaduna laglabani academic council gi meeting famlingaida mathakta palliba mahiroi sing asi mingchanaba yahan khragani haibigi singnabana maram oiraga MUC gi mahiroi khutpu kharana laibak masa tadaba mong academic council gi mifam adu namphura thuwaki warep sapsana lawba ngahman khide hairi matamaduda desamna ming salhandaba yaroi haikibusu leite salhanba yaroi haikibusu leite adubo wathok adu loishinba yanaba yaragadi hairiba mairoi sing adu ming salhanbiyo tangai fadana yaroi daba leirabadi nakal animakna yanagadaba thaurang ama puthokpiyu haina matamdugi MUC gi mafamna haijaki masigi maramdi ming chanbagi criteria sema haibasi university authority gi maningtamani atapa university da yahalli haiduna MUC dasu ming chalhanbada yaroi habi yadi amaramda atapa university amatada ming chalhanba yadrabasu MUC gi authority na pamnabdi ming chalhanba yai masu university gi authority na university gi oiriba akaknaba phibam adu lepsaba yai MUC na pamnabadi graduate khudingma MA da ming chanba yanaba kanglon sembasu yai desamda university gi ningtamadu ikai khumnajaba kaktani matamdu regular BC register na singba maruoiba posting hapinaba sarkara taksinba matam oibana admission na maram oiraga tangdu laitaba phibam ama oiraktuna university gi thabak thoramda apanba piba oina thokani khanduna yaragadi mingchanba yahanbiyu haina haijaraga tumina lakhibani masi mingchanba yahanbiyu hairiba mahiroi singi apambadu lali habanati hairiba pawmusu ngasi phonakhi atopa maruoiba pawamana February 19 gi ayuk pung 5 dagi numidang pung 3 fawa oripok maikaida shutdown lauthokhare oripok maikaida leiriba club singi apun malup ama oiriba oripok apun malup UAL amadi oripok nupi apun malup
Unalna Thasiki, Sachet Kungohumdogi Ayupung Mangadagi, Numidang Pung Taruk Faba, Uripok Maikegi Oina, Shutdown Laothokhare Haina, UALgi General Secretary S. Dubra Amadi, Unalgi General Secretary CS Ongbi, Ebetombi, Anina Puna Huyek Bidno Tadorapa, Cheryl Amana Fondorakli, Cheryl Asinhai, Uripok Talaiba, Serap Court Ki, Fencing Wang with the Laiba, Footpath All Manipur Bar Association, Ambagi Mekedigi, Bender Set Sabaga, Marie Lenina, Uripo upon Malupki Mekedigi, Footpath Ki, Hek Matata, Bender Set Saba, Yaroi Hen, Ating Tamlingagi Marakta, Ambagi Tommy Karana, Uripo Miamgi Apambagi, Mayokta, Construction Singba Tabak Toram Sing, Makasa Tarakpadigi, Uripo upon Malupna Mediada, Yaning the Bigi World Pibuga Marie Lenina, Ambagi Mekedigi, Uripo upon Malupki Presidengi, Matakta, Defamation Charge Amadi, Criminal Charge Tagalakliba, Asina Maram Oiraga, Shutdown Gi Khongthang Asi Lobani, Atuba Matamna case Asibu condition Amata Yaudana, withdraw Tawinaba Kanjari, Kariguma case Asibu, withdraw Tawidaba Uripo Miambo Sinaba Taragadi, Uripo Miambo Loinana, Mashidagi Henba Kongjang Gasang Shilagani, Han Uripo upon Balupki Mekedigi Kanjari, Shutdown Asida Lining Lason. Essential Service Ana Ayek Health Kamari Lenavasingdi, Komthokani Haina Cyril Sinasu Makatana Fondorakli. Makasa Tarak Point Atopa Maruiba Power Manamo, M Sugi Point Mari, Tabak when Shakana Pangtok Trabadi Akan Mokongjang Singadori, Lamda Masigi Mairuishing, Mai Masin Tamaga Mari Lenava, Hiram Mari Shakana Tabak when on Topinaba, M Suna Manipur Shakargi Mapamda, Point Mari Tamlagli Lonina, Point Mari Esi Tabak when Pangtok Pitaba Tarabadi, Makal Makakiagi Democratic or Bokongjang Shilagani, Haina, M Sugi General Secretary Bipin Chandran Fondokhare. Wapamasi ngasi M Sugi Office da Pangthokiba Pawmisinga Unabamada Magna Fondokhibane Magna Makata Kibadi Cluster College Mangana Sema DM University asi Manipur Sakarna English Singaniga Taragani Pandagi State University Ona Laothokhare M Sugi Mekaidigi Harau Tayam Okpoga Loinana English Singaniga Taraga Mapan Loisilakpada DM University asi Mapung Fana Run Tawba Yanaba Point Mari Yawa Memorandum ama Education Minister Phajinkhi Adubo Ngasi Phawa Thabak to Onthoktana Lady Bipin Chandrana Makata Kibadi DM University asigi recruitment process Niom Sumna Tawba Loinana University asigi infrastructure Singning Tina Samgatuna full fledged University ama Ohenbiu Haibasini Adubo Ngasi Phawa Sakarna Thabak to Onthoktana Lady Basi Pianaba Fondokhi Magna Hai DM University asigi contract amadi engage staff singi Satarakadoriba recruitment process asida Makoi Yueba reservation Natragana Kudong Saba Kara Piu Haina Sangshalakadoriba Kongjangasi Asumbara Natragana Tabakto Ontokpa Yabara Haibadu Sarkarna Yingsin Bigidabinaki Ani Suba point Housing Manipur Sakari College Singi Oza Singna Tare Suba PAPU Haiduna Tabak Lepagi Kongjang Sangshilibasina College Sing Punama paralyzed Ore, Maduna College Kim Hyrosing, Mang Bayabagi, Fibam Lady Basi, Sarkana, Tubumatamda, Oration Nama Proctuna, Myrosing, Lerictama Ponana Bohonaviu, Hibasini, Mang Ahom Suba Point, when a Fundo Kibada, Housing Petrol Gimamal Tankala Kibadagi, Myrosing and Lerictam Basapada, Octo, Ben Singba Tong, Garibara, Hena Lobadigi, Hena, Awab Mayunare, Petrol Mamal. Kang hen hengat ki ba si maram sabra kanago makharagi khudong sa na ba phangna ba khusiem gi oina hengalaki bara haibu thigat kadabane sakana mahairoi sina gari tong bara bara hena lori ba si sarkar gi yeng sangduna ko han bigedabane hakhi mari suba point oina lockdown na maram oiduna mahairoi sing lairik tamba phangdringai manungda mahairoi singi P. Lobigano Hybrid Sakarn M. Sugar Warration ama Puratuna Yanakre Adubo Private School Kradi Yanaki Basi Ngang Satabaki Ayari Basi M. Sun Akan Mamonda Midyang Sang Latane Haiki Aduga M. Suna Manipur Sakar Matam Kiadagit Habo when a Pangtok Pinaba demand Tauduna Lakiba Manipur Private School Registration and Regulation Act 2017 CM Duna Sembiu Lunana Hostel Ama the Boarding Salina ba Ek Ama CM Duna Niom Salina ba Honabiu Hybrid Tabak Oina Pangtok Picadabane
Hauzik private school kayana makoigi aningba apamba boarding amadi hostel salairiba si sarkarna ek ama semduna salaina bahandaki academic section asidagi hawangadabane madu natrabadi em suna makal makha kayagi democratic oiba khongjang leptuna changsilagani loinana thabak oina pangthokpinaba point mari sarkargi mafamda thamkhibadasu academic section haudringaida pangthokpigadabani haiki haba pawmusu masinungdaram phonghibase phongsinda phongnari atopa pawamanamu ULFA na Phajinkhiba Kuipo company ki official ani Sibi Cheirak piragani haina khangalakle Assam gi lalholup ama oiriba United Liberation Front of Assam ULFA gi Pares Baruwa gi kangbuna Phajinduna thamkhiba Kuipo company gi maru oiba official ani Sibi Cheirak piragani haina Laothokhare lalholup asigi lusingbu oiriba Pares Baruwana Laothorakpagi matung inadi Kuipo company asi awang nungpok lamdamdagi athuba matamda hongdokhigadabani haina khangalakli oiragliba phibam asida company asida yauriba sinmising amadi imung manungi miyoi hauzik laita phangkhangdana company asi thadoktuna satkhigadabi phibamda leire ULFA na phajinduna leiriba Kuipo company gi maru eba official ani asi thadoknabagi dama hawkhiba February 13 tagi ngarang February 14 fawba wari sanaduna lakhibani adubo ama purakpa ngamdabagi official ani asi Sibigi Cheirak piragani haina lauthorakhibani larholup asigi lusingbu oiriba Pares Baruwana makhatana khangalakhi hairibadi phajinduna thamliba Kuipo company gi official ani asigi manungda Bihar dagi Ram Kumar di Sibigi Cheirak piragani aduga Assamese masa oiriba Pranab Kumar gi Sibigi Cheirak pidaba yana leiri hairi haba wafam sisu ngasi phonghiba paukse singna phongnari